Tungan tungan ba social media ki maru ba e paw update kira miyam da share tawjage kumbi ki maira paibi singi thauna mipum khuding na Kangleisa khuding mang na thagat pa amadi ikai khumnafam thoi haibo wafam sing thamlakle nahan Central Force na Manipur manungda Manipur haibo wahi asi thaba yaroi haibo wahodagi khoishaunar ba miyam na penda bagi khongjang kaya sangsin baga loinena kokomi na pung nifuni fan ki general strike phab lauthoktuna governor na miyam da lale haige dabani haina iho sangsilibani ngasi kumbi da lakpa Central Force ki gari da kumbi ki maira paibi singna Kangleipak Manipur haina thaba poster Thethanduna Chathankhre haire Nan Chiroi Lily festival da security force na Manipur road transport Manipur another Gari Da Kangleipak Manipur Thaba yaroi na habdo ngasi kumbida mo akhoi security force ta Manipur tharaga chalan bagi thadak ni di tawjiri se lo Makha tarakpa update ta arambai tingol ki PRO Robin mangang khwairapam ki post ki maru oiba matang mayam da share tawjage leibak kaire iram da masida Manipur thaba yadre lupa sama sintong phangnab phadikom mapun khara yonjaba nomagi seng keji ama wanaba riksho thoriba singidi athingba lei siroi festival harau kumai yawba chatpagidi athingba leite kaya da lingjel mana riba lebak ningliba phurubno khoba khusi mayam haiduna asumna arambai tingol ki PRO Robin mangang khwairapam na thamlakle Nakal amorom da arambai tingol gi leader korongan ba khuman gi post gi su maru oibo wafum khara thamlakle aiti tumina lairoi ngamliba makhai hona jakhini lam gi ima ibel sing lakpi basi aduki matik wakhal chauthok sai haiduna arambai tingol gi leader korongan ba khuman na thamlakle